Kanglai Thogol YouTube channel bu mijing tabiriba amadi Manipuri sereng singbu tabiriba singbu adongi Indra Kumar Naurem nei khurumjari ngasi su tentakpa sereng amatang mayamna kutul tamjari sereng asigi mamingdi aigi wahang haina mingthonjaba sereng ni sereng asi ijaba matamda lonyan khara khajik yaukhiba asigi damakta mayamna pukchel chawna ngakpigani hojik lobire si sereng aigi wahang Tattana hangli thamoshida mi shibu mira sara mi sumande sa sumande samarak ngamarak haidura lot kre thona leiba kayasu misil oiduna ngasidi mang kre panganba kayasu lairabagi maisak ngauduna safonglakli mitambal kayasu minamba senja thumjana senjabagi maikhuna khurabada pangthakre angam athausi विज्ञान की हईसिंगबन लाकदा मांगख्रे नुपीगी इज्जत कदाई नुपीगी पुंसी सा ओलबा ताइबंग सा साखतप नंग खोंदोरकपदा कईद सत्ख्रे ngसिदी रोमियो जूलियट की नुंसीबा मसिबु चाखुतपगी खुदमला अमुक्सु हंगली चिनबालना हिंगने हिंगने सीरब्रा सीने हिंगलिब्रा पंगना पानबा ताइबंग पान पंगना पालिदको ताइबंग पान Nangbu kaidongay singakaba singlukaba kaidobagi na khoibu apang budu gadhasa tabiri besing bodong Indra Kumar Naurem naroi boni kokno na khurumjari